एकता दिवस पालन इंडिया अखोन लेरिबा कंट्री से सिगी डिफरेंट स्टेट मैम अमा लेदना लेको so many states are there to form this our country India sigumba mayam sing sida leiriba mi sing si makhal makhal gi akoi gi Manipur da su communities mayam ama leiri aduga top state mayam sing da su tribe makhal adagi makan mong lon mayam ngang ba masak tongan tongan ba mi mayam na loi pullaga semi ko asigumba sing si loi na punsin na bagi adugumba every year October 31st ta ekta divas palan na unity India ama form tawna na ba adugumba function nama tawe aduna adugi program ga mari leinana police adagi central reserve police all akogi uniform personnel gi mai magi battalion headquarter leidiba unit post leidi sing sidasu mai magi program mayam ama lei adugumba program sing do akoi punle haina utna na bai damakta ngasi nakogi school da laklaga akogi CO sabna noigi school gi authority principal oja mayam singa tanaraga noi mayam singji akogi apunba akoi police person ade oja kharasu adagi noi su yauraga अखोई सी अमतनी हाइबगी अदुमाइना पुन्ननबा अदुगी सक्तम दो उतननबा सेक्युलरिज्म अदगी पेट्रियोटिज्म अखोइना सी पुन्बा लेरगदि अखोई लेबाक सु नुंसीदोरिमने फतबा मीना लांदारकपा अदगी एनी व्हाटएवर लेबसिंग दो अखोइना पुन्न लेरगा nga कदोइनी हाइबा अदुगुम्बा लोइना पुन्ननबा फंक्शन नि अदो मसीगी एवरी ईयर ऑब्जर्व तौरिसी सरदार वल्लभभाई पटेल कोई फ्रीडम की लीडर फाइटर की लीडर ओइखिबा दुगुम्बा मागी कोमेमोरेट्स माबु निंगसिंगबो ओइना तौबनी माना इंडिया की अहानबा डिफरेंट 560 प्रिंसली स्टेट अना तोंगान तोंगान बा लम मचा 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 अखोई की मणिपुर सु अदुदैदा पुनखिबने अखोई इंडिया दा अदुमाय तौदना मयाम सिंगसि लोइना पुनसल लगा यूनिटी इन डाइवर्सिटी यूनिटी इंडिया अखोई जे अमतनी हाइबगे दुगुम्बा माबु निंगसिंगननबा सेम अदुगुम्बा प्रोग्राम ने अदुना ngasi program si akhoi gi rally ama chatkani aduga rally dugi mangoina na akhoi gi respected CEO sarna please taking ceremony na akhoi gi wasak lowa hai dai akhoi myam India gi machani akhoi se loina punna hingminna ba adagi adugi mayam sing du wahai mayam sing do hairak pa matamda CEO sarna parak pada akhoina wahai ama ani adagi leibasing do sarna parak pada akhoi punna adugi wasak longmin nabagi kaino du khungani aduna hojiki next program da akhoi gi CEO respected sarna mana hairak padu please taking ceremony na wasak akhoi gi loba aidi aina masi country gi damakta tawgadabani na haibado adu dugi ni hojik mathangi program da du laani sir adugi program da lobiro sa Good morning, boys and girls. I myself, Commandant 11 IRB. We mamang da haibi kre we esisap na. Akhoi na Rashtriya Ekta Divas palan tawse kari maram gira have the mangzong na haibi kre ai 8 tawjage. Sardar Vallabhbhai Patel se kanano hairaga India gi freedom fighter ni. Freedom ningtam landa fazana suruk yaba mi masakamani adu matungda mana ningtam phangkhra matungda ma se akhoi gi ahanba deputy prime minister so oirame unity India da thodang chang no loba misak namani mana ningtam ba hek phangkhra matungda akhoi gi India se machet ngai so habi gre tongan tongan ba state mayam se we ki princely state mayam se pulap punsin da thodang loba nipa mani aduna magi ning apok kumon palon to ba mariga lainana khoi unity India se si pangthokpani aduna hoyik ena haining badi akhoi adugi vote taking ceremony ama pangthokani aina haigini noina matung ilawo asi se अखोई करी उत्प्रा हैरगा इंडिया की स्टेट पुमना लाइबा मरक्ता अखोई से यूनिटी अमगा पुला पुन्ना यूनिटी लेबा है से मंगजिन थाना सतपंगमने अखोई यूनिटी लेतरदी
development da yam sothabni adugi damakta adugumba magi apopa ningsing kumon palon toba mari leina akhoi se or taking ceremony law se kari gira asumhai na akhoi sung mangjin thana ba state chawkhanna ba country chawkhanna ba mangjin thana ba adugi damakta agi se ai thodang makni haina lawraga wasak lawni ko aduna ai hui pathoke noi inaro ko putche sumai thangatre loina mamang I solemnly pledge that I dedicate myself to preserve the unity, integrity, and security of the nation, and also strive hard to spare this message among my fellow countrymen. I take this pledge in the spirit of unification of my country, which was made possible by the vision and actions of Sardar Vallabhbhai Patel. I also solemnly resolve to make my own contribution to ensure internal security of my country. Jai Hind.